Acoam-Lup Kangleipak kunmanga Rak Suba Mapok Kumon ki Thouram Ngasi LAISHRAM KHULLEN LEIKAI LEIBA Community Hall the Pangthok Khre Thouram aduda Acoam-Lup Kangleipak ki President Soraisam Sanjit Kangleipak ki President Ima RK Sana Hanbi Kanglamai ki President Ima LEIKAI amadi Acoam-Lup Kangleipak ki former President KSS Somarendra Singh na thoiba mitunglen Singh oina saruk yaki bagal loinena Acoam-Lup Kangleipak ki President Soraisam Sanjit na phongdorakpada iramda masida tangdu leitaba fibam ama oiraknaba honabada leibak asigi famnaiba singna machang oiba lengak ama semhanningbagi apamba phongdokrai magna makha taraduna lamda masida thok iba tongan bai isu singda Acoam-Lup Kangleipak na honaduna afaba chetpa apunba wakalon ama sagatnaba honabada aikoi khudingmak pukchel khoizal manaba wakalon dinaba aikoi khudingmakna leminna duna changsin minaba changi haina phongdoki